Kokomina relief camp ta laiba IDP yankai khangatlaga layengkre Kuki gi yum sing maitei pangal singda yonsinba yaure Little Clinic Nagaram da sinduna ngasi nomagi oiba free health camp ama pangtokhibaga loinana tongan ba relief camp ta layeng bangamdana leirakhiba ka hena haksangi fibam soklaba IDP yankai kokomina khangatlaga lemna layengkre loinana hospital gi magi digisu IDP patients sing adugi blanket su yanthokre ngasi pangtoki balem na layang bagi camp adu da mai leina bar Little Clinic ke manager thongnauzam ni basna haikebada ningtham tha changsilapaka loinana lamdam asigi hojik oiriba sel thungi phibam pataba asida ana layang da miyamda khudong saba ama pinabagi da makta ngasi free health camp asi pangthokpani camp asida punna miyoi chahunga tara lakpagi manungda kokomina tharakpa IDP yankai su masigi khudong saba pike loina IDP patients sing adu lemna investigation tawbagi khudong saba yauna lemna hidak langthak sing su pike adubu general miyam ge oina di investigation da discount pibaga loina lemna hidak langthak piri haiki kokomigi convener khuraizam athobana matam kuina layeng bangamdana amadi sel thungi khudong sadabana maram oiraga tongan ba relief camp sing da lairiba IDP singdagi khangatuna layeng naba haizabada Little Clinic na yabiduna lemna layeng bagi khudong saba piriba asigumna atoppa hospital sing da su tawbirabadi IDP sing athengnariba ana layeng gi khudong sadaba asida yamna mateng oigani haiki amaromda Manipur thokliba rang asina lanjina duna tongan ba mafam sing da hangliba relief camp sing da lairiba IDP singbu makoi gi yum sing da PR lengak asina satliba December tha asigi manungda mayumda hanjin hangadabani haina lauktokiba adu thabak oina onthokpiu haina kokomina sinduna lamboi khongnang khongda chathariba relay sit in protest IDP and the people of Manipur ge wakat mifam ngasiga thana numit kunmathoi ni sukre loina ngasi jathaki ba wakat khongset aduda khwairamban ima kaithel pofam phambi ima sing amadi moregi IDP sing su sarugya ke ngasi gi wakat mi pham aduga mari lenena more maitei council gi hanegi president funindro na haikebada thokli beirang asida maitei singbu more churachampur amasung singda leiba yadana ba tongan balalong kya thatharakli ba asida Manipur leingak amasung barat leingak na tasin usina dana leithokli Imphal area da leiba Kuki sing yum sing Maitei Pangal itil inaw sing da yonsin ba yaure yoliba mfam sing adu dak number ga sel ita iriba dak number ga chana daba tahasil chana daba kaya yaure masida leiba yonbagi ayaba piba asina Kuki sing na tampakta landarakta na ba thorang tawuna makoina apamba khoigi tungan ba lam ama sembada thawai yaurakli maramaduna ekoi maitei singna moreda khunda ba haibase awaba mayok nagadori maramaduna hauzik paliba PR lengak amasung miyamna chongthokpiduna ekoi bu moreda hanjin hanbada mateng pangbiu nongpok maikeida Manipur ge boundary ngak pada mateng pangbiu haike ngasi wakat mi phamuda tongan ba losing bi ima sing amasung akhang hei singna wangang ki haire PM Modina cross-border infiltration chawgaduna North East miyamgi identity manghanna bahona basingi Mathakta warning tawkre Prime Minister Narendra Modi na awang nongpok Bharat ke set singda opposition na ain kaina changthilakli ba miyoi singbu support tawi haina maral siraduna mapalamdagi ain kaina state sing asida changthilakli ba infiltrators singna anti-national oiba wakhalon pokhanduna hyriba state sing asida violence thokhale haike Prime Minister Modi na Guwahati Airport ta anouba terminal building amasanga bagi thoramda miyamgi mifamda wangang aduna hai opposition India Alliance na phong na singaduna anti-national agents sing sizinare Supreme Court faw na so makhoigi tongan ba judgments singda India da leiriba infiltrators sing lokthokna ba honare PM na makhata aduna hai opposition party singna India da mapalamdagi changsinduna khundariba singidamakta ukil fawbane kuna kota infiltrators sing asibo lebak asida settle tohanna ba honare Prime Minister Modi ge wafam asi kuidana Bangladesh ke yamna maming chalaba miyamgi lusing bakarana awang nongpok India gi state sing asi India dagi tokhai tahalagani haina laukhiba wafam sing aduga mari lenena awang nongpok ki state sing da cross border infiltration chatharakli ba asida opposition na phong sugatpagi mami tari haina phongdokhe Modi na election commission of India na chathari ba special intensive
revision SIR gi matangda palduna hai SIR asi India pumbagi oina yamna sengna amadi chumna election pangthongnabagi damakta central government na lokhalakhiba khongthangni masina India gi awang nongpok state singdasu SIR tawguna mapal lamdagi ain kain changchilaktuna laisiliba myoy sing khandoktuna India gi senglaba democratic amadi under finance sumna pangthokpa ngamnabi khongthang amani maramasina government na pakhalagleba thawrang asida anti national ba wakhalon chagatuna mamangda tawkhibagum balance asu amasung tangdu laita handra thogalakpagi mathakta swakan ba warning tauri mahangna hai hauji asam yauna awang nongpok India gi setting da jakhwat thawrangda mai pakna changsilliba ase government asina state sing asige identity culture amadi mehorol dagi leraklaba state Singgi culture and heritage singa kona thamba asisu amaram amani PM Modi na makataraduna hai BJP lengak leiba makhai awa nongpok India gi state singda ain kaina amadi anti national oiba encroachment sing tawduna bahonagani masigi mathakta government asina yumlonariba lebak singdagi ain kaina changchilakiba myoy singbu masak khangdoknaba kana honari aduga ain kaina laisilamba myoy khudingmak masagi maramda halankhigani haina miyamda thajaba piki Junta gi Mathakta Wayel Chatharagani UN United Nation ki International Court ki Justice na Myanmar Junta lenga ki Mathakta Wayel Chathaba hauragani hairi United Nation ki makok thong ba court ama oiriba International Court of Justice ICJ na Rohingya community bu paktakngana mihut chathagani haina Myanmar Junta lengakta maral siraduna mathang thadagi Wayel Chathaba hauragani haina court asina phongdokre report asigi matung ina ICJ da South Africa na Gaza da Israel na miwat minai chathai haina thagalakiba case amasu Wayel Chathanaba case amasung thangalakhe Africa gi Muslim lebak ama oina leiriba Zambia na Myanmar gi mayokta case ama thangalakpaga loinana mathang chahigi January 12 dagi 15 fawba chayol ama chathaba haugadori hairi Islamic Cooperation Organization chaugaladuna Jami Biana kumjali singani 18 da Muslim Rohingya singda Myanmar lengangna paktakna genocide chataki haibagi maralda ICJ da case ama thangalakibani adumoinamak Zambia gi charge asi Myanmar dadi yumpham yaudaba Aronba pauni haina phongdoklakli UN gi ICJ na thamlakpa statement amada mathang sahi gi January da chathagadoriba hearing adu minna uhobu singa thamlakpa warol sing amadi expert sing na phongdorakpa warol sing adu kupna nainaraba matungda chathagadabani hairi Senkai thungkhai gi saitheng nanglaba oil dealer singgi waka December 19 fawbagi manungda sunaba thabak lokhatragadi oil pump thong longadouri December 22 dagi 19 fawbagi manungda mari leinaba authority na matik chaba thawrang lokhotrabadi petrol pump sing thong lolagani haina Manipur Petroleum Dealers Fraternity na phongdorakle hiramasiga mari leinana thadorakpa cherolamana hai petrol pump sing da senkhai thungkhai ga mari leinana bom thamjinduna akitu jongba pokhanbagi matangda December 10 da Manipur gi governor da memorandum ama pisinduna matik saba thawrang lokhatpina ba haijaki laibak thibadi hauzik fawba state authority ge maikaidigi hiramasiga mari leinana matik saba thawrang amata lokhalakpa leitre nakala maromda puba thangba ngamloidaba moongda senkhai thungkhai chatharakpana petrol pump hangliba singgi punsi khudong thiningai oirakliba phibam sida kupna khanaraba matungda Manipur Petroleum Dealers Fraternity na state asigi tungan mafamda hangliba petrol pump pupnamak matam supagi oina thonglonaba pirep lorakpani petrol pump hangliba singna lengaki authorized agent oina miyamda petroleum products sing phanghanbagi tawdang laguna lakpani haina paladuna serol asin hai lengakna lepa mamanda petrol amadi diesel yonbani petrol pump singna apama mongda mamal hongdok hongjin tawba ngamde masigi sumathakta value and tax oina petrol liter amada lupa 18 ga sumna 53 amasung diesel liter amada 10 ga sumna 13 lenga ki lauri senpham asi sang naina state ke sengkaw da sanghalibani hauji petrol pump dealer shengna makhata na miyamda thau phanghanna bahona bada ka hena khudongsa daba mayaknare haina paladuna cherol asin hai nakalamaromda lona yadaba moongda senkhai thungkhai gi thabak chatharakli atopa nakalamaromda na lona yadaba kangbu da sel pi haibagi damakta authorities singna samon torokpaga loinana National Security Act NSA
ꯄꯥꯟꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯇꯉꯥꯏꯐꯗꯅ ꯄꯦꯇ꯭ꯔꯣꯜ ꯄꯝꯞꯁꯤꯡ ꯊꯣꯡ ꯂꯣꯟꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯇꯦ꯫ ꯗꯤꯂꯔꯁꯤꯡꯅ ꯍꯧꯖꯤꯛ ꯁꯤꯕ ꯑꯃꯁꯨꯡ ꯍꯤꯡꯕꯒꯤ ꯂꯪꯗꯥꯏꯗ ꯂꯦꯞꯂꯒ ꯃꯊꯧ ꯇꯧꯔꯤ꯫ ꯇꯉꯥꯏꯐꯗꯅ ꯄꯝꯞ ꯊꯣꯡ ꯂꯣꯜꯂꯤꯉꯩ ꯃꯇꯝꯗ ꯊꯦꯡꯅꯒꯗꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯗꯤꯂꯔꯁꯤꯡꯒꯤ ꯑꯋꯥꯕ ꯈꯪꯕꯤꯗꯨꯅ ꯍꯤꯔꯝ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ꯫